My dear students, welcome to my channel. Angangsing nahal khoigi sargi channel sigi nipani sanba numitta manga suba parasa thoksa chingi pambai hairiba parajigi page number 21 je takpa paminaba loikhre ko angangja noi yumda sudum paba sanaro sana takhiba jingdo ado ngasi channel sigi mapani sanba class hoina ngasi lokhat kadori bajina pa kadori ba ta kadori jina page number 22 da mula kadoba page number 22 da phakto angang ja duga lari shadum munmuna yango duga sarna haire je munmuna dum taro nahan gi duga dum samanai ko samanai haibade kano tawgane abako adum maruoi ba matang yarapaga do sarna dum anira hanjana hairakani loina na question oina puthokpa yaba wahai pareng jingdo aduju question oina puthoga question oina haira question oina loina na pakhum jo hairakani aduna sarna parakpa hairakpa matamda underline phat tawsalo aduga dum paro yare ko dum paikhagi stum oira dawne yare ko anja page number 22 first paragraph first sentence ahanbada taibang mina isingda uda kwalaga tautharame ko khoigi ahanba saukhatringai matamsdaida isingi lambisdaida satke haiba taragadi khoigi uje masdaida uama yalani aduga uma yalaga uje makakani makakaga uje isimsdaida turealsdaida thadarani aduga udeda kualaga tautharaga satkadebako khoina saningiba lambi do or saningiba mapamdo adutana adumaina satkadeba adagi amusu mamangi matamda khoina kanoda wari da sudum hayang tamakini ko ilisa amagi mahau gana ko sidaida khoigi kainogumba jingje uwa jingje yanba wairo uwa jingje yalani jingdagi yalaga putho gari da hapaga puthorakpa matamda khudong sadaba mayam thoyabako sumba matamsdaida uwa jingje khoigi ningdamdagi matamsdaida yan thoani aduga khoigi khabu lakpa na uwa jingdo pulap laksalaga turealsdaida thadaraga thamani aduga hayang nuang suraga isingdo sauraga siandarakpado adeda masa matomta ngasagi khabak laaga thamgiba uwa jingdo adudum tautha jandeba masa matomda aduga tautha halaga khoina laukhat kadoriba jagado madadaida ngairaga laukhat kadoriba masigi sanabisima ju lairami ko mamangagi matamda mathangda mo hairage ko ngaja mathangdadi ugi wagi ungam tuonglaga huanba haureba ko khoina lapudaga noina angang weringai matamda ko khoina angang weringai matamdaga khoigi pong tongba ga haibado lapu je yalani lapu ahum mari je yalani lapu ahum mari je khoigi lapu ji mayai je da sai masin tumbamna hulaga ko wasiat amana hulaga gantai ko natragana wa mapum wa pangsau da wa mapum amana masin tumhalaga hulaga asagi lapu ahum mari do samjana halani natragana asagi lapu ahum mari do plap kisalaga madugi mathaktoida tuongaga huanba sanabadubuni ko koina pong tongba gana anga wonmadaga sanarakpado ado maina tawbadubuni ko haije mathangdadi ugi wagi ungam tonglaga huanba haurena haije mathang sum patharakya ko mathangda ugi mabu huatolaga hi saduna hualaga satpa haureba ko adamaina sum tawbadagi de cd samaina kualaga satpa jiti natra isaju choli kholi duna samaina tawraga satpa yari barina asoba ujing yalaga ujing dugi mabu kwathoga
ꯎꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯐꯖꯅ ꯐꯝꯃꯒ ꯂꯦꯞꯄꯒ ꯇꯣꯡꯉꯒ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯆꯣꯠꯂꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯣꯗꯔꯅꯥꯏꯖꯦꯁꯟ ꯁꯨꯝ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯣꯏꯔꯛꯄꯒꯤ ꯋꯥꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯎ ꯑꯆꯧꯕꯁꯤꯡꯗꯣ ꯌꯥꯜꯂꯒ ꯎꯁꯤꯡꯗꯨꯒꯤ ꯃꯕꯨꯛꯁꯤꯡꯗꯣ ꯍꯣꯠꯇꯣꯛꯑꯦ ꯍꯣꯠꯇꯣꯛꯑꯒ ꯍꯤ ꯁꯥꯔꯀꯥꯟꯗ ꯑꯃꯨꯛ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕ ꯍꯤ ꯈꯪꯉꯤꯀꯣ ꯑꯉꯥꯡꯁꯦ 이싱기 람비다 ꯆꯠꯄꯗ 시전하나버기 우파이네 거 means of transport ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕ ꯀꯣꯏꯁꯟꯁꯦ ꯑꯍꯥꯟꯕꯗ ꯇꯥꯏꯕꯪ ꯃꯤꯅ ꯀꯣ 이싱ꯗ ꯃꯇꯧ ꯀꯔꯝꯅ ꯆꯠꯂꯝꯕꯒꯦ ꯍꯥꯏꯔꯒꯗꯤ ꯄꯥꯈꯨꯝꯗ ꯑꯍꯥꯟꯕꯗ ꯇꯥꯏꯕꯪ ꯃꯤꯅ 이싱ꯗ ꯎ ꯀꯣꯜꯂꯒ ꯇꯥꯎꯊꯔꯝꯃꯤ ꯑꯣꯔ ꯆꯠꯂꯝꯃꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯧꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯦ ꯑꯍꯥꯟꯕꯗ ꯇꯥꯏꯕꯪ ꯃꯤꯅ ꯃꯇꯧ ꯀꯔꯝꯅ 이싱ꯗ ꯆꯠꯂꯝꯒꯦ ꯍꯥꯏꯔꯒꯗꯤ ꯄꯥꯈꯨꯝꯗ ꯑꯍꯥꯟꯕꯗ ꯇꯥꯏꯕꯪ ꯃꯤꯅ 이싱ꯗ ꯎ ꯀꯣꯜꯂꯒ ꯇꯥꯎꯊꯔꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯆꯠꯂꯝꯃꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯧꯕ ꯌꯥꯔꯦꯀꯣ ꯑꯉꯥꯡꯁꯦ ꯀꯣꯏꯁꯟ ꯑꯃ ꯂꯩꯔꯦꯀꯣ ꯃꯊꯪ ꯑꯃꯨꯛ ꯄꯥꯔꯛꯀꯦꯀꯣ ꯃꯊꯪꯗ ꯃꯈꯜ ꯃꯊꯦꯜꯒꯤ ꯍꯤ ꯑꯃꯁꯨꯡ ꯖꯍꯥꯖ ꯁꯥꯔꯒ ꯑꯆꯧ ꯑꯆꯧꯕ ꯏꯁꯤꯡ ꯏꯄꯥꯛꯇ ꯄꯜ ꯇꯤꯡꯗꯨꯅ 이와 ꯋꯥꯗꯅ ꯆꯠꯄ ꯉꯝꯂꯦꯕ ꯀꯣ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯣꯗꯔꯅꯥꯏꯖꯦꯁꯟ ꯑꯣꯏꯔꯛꯄꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯞꯁꯤꯡꯗꯨꯅꯤꯀꯣ ꯍꯥꯏꯔꯛꯏꯁꯦ ꯁꯨꯝ ꯖꯍꯥꯖꯇ ꯀꯣ ꯍꯤꯗꯒꯤ ꯑꯃꯨꯛ ꯖꯍꯥꯖ ꯄꯨꯊꯣꯛꯑꯒ ꯖꯍꯥꯖꯇ ꯑꯃꯨꯛ ꯆꯠꯂꯛꯄꯗꯣ ꯑꯗꯨꯗꯨꯕꯨꯅꯤꯀꯣ ꯏꯁꯇ꯭ꯔꯤꯝ ꯏꯟꯖꯤꯟ ꯄꯨꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯃꯗꯨ ꯖꯍꯥꯖꯇ ꯄꯥꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯖꯍꯥꯖ ꯃꯈꯜ ꯀꯌꯥ ꯁꯥꯔꯛꯂꯦꯕ ꯀꯣ ꯏꯁꯇ꯭ꯔꯤꯝ ꯍꯥꯏꯔꯒꯗꯤ ꯈꯪꯉꯤꯀꯣ ꯏꯁꯇ꯭ꯔꯤꯝ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯏꯆꯦꯜꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯁꯇ꯭ꯔꯤꯝ ꯀꯧꯋꯦ ꯏꯁꯇꯤꯝ ꯍꯥꯏꯔꯒꯅ ꯃꯅꯤꯜ ꯍꯥꯏꯕ ꯑꯗꯨꯒ ꯏꯁꯇ꯭ꯔꯤꯝ ꯍꯥꯏꯔꯒꯅ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯑꯅ ꯂꯥꯛꯀꯗꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯔ ꯌꯥꯎꯕ ꯏꯁꯇ꯭ꯔꯤꯝꯁꯤꯅ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯑꯗꯨꯒ ꯑꯥꯔ ꯌꯥꯎꯗꯕ ꯏꯁꯇꯤꯝꯗꯨꯅ ꯃꯅꯤꯜ ꯂꯥꯛꯀꯗꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯨꯔꯦꯜꯗ ꯀꯩꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯆꯥꯎꯔꯒ ꯏꯁꯤꯡ ꯆꯦꯟꯊꯔꯛꯄ ꯃꯇꯝꯗꯒ ꯍꯤ ꯍꯣꯟꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯎꯒꯤ ꯋꯥꯒꯤ ꯅꯠꯇ꯭ꯔꯥ ꯃꯀꯣꯛꯇ ꯍꯥꯏꯈꯤꯕꯗꯣ ꯎꯒꯤ ꯋꯥꯒꯤ ꯀꯔꯤ ꯁꯥꯈꯤꯕ ꯎꯉꯥꯝ ꯁꯥꯔꯦ ꯅꯠꯇ꯭ꯔꯥ ꯎꯉꯥꯝ ꯁꯥꯔꯒ ꯃꯗꯨꯗꯩꯗ ꯇꯣꯡꯉꯒ ꯍꯣꯟꯊꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤꯀꯣ ꯃꯥꯒꯤ ꯗꯥꯏꯔꯦꯛꯁꯟ ꯏꯁꯤꯡꯗꯨꯅ ꯆꯦꯟꯊꯔꯛꯄꯒꯤ ꯃꯥꯒꯤ ꯐ꯭ꯂꯣ ꯆꯦꯟꯊꯖꯔꯛꯏꯕ ꯗꯥꯏꯔꯦꯛꯁꯟꯗꯣ ꯃꯗꯨꯗꯩꯗ ꯑꯗꯨꯝ ꯍꯣꯟꯊꯖꯔꯛꯑꯕꯅꯤꯅ ꯀꯌꯥꯝꯕ ꯋꯥꯗꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯣꯟꯗ꯭ꯔꯐꯥꯎꯗ ꯌꯥꯏꯑꯕ ꯑꯗꯨꯒ ꯑꯦꯟꯇꯤ ꯀ꯭ꯂꯣꯛꯋꯥꯏꯁꯇ ꯍꯥꯏꯕꯗꯤ ꯑꯦꯟꯇꯤ ꯗꯥꯏꯔꯦꯛꯁꯟ ꯑꯣꯔ ꯑꯦꯟꯇꯤ ꯀ꯭ꯂꯣꯛꯋꯥꯏꯁꯇ ꯏꯁꯤꯡꯗꯨꯅ ꯆꯦꯜꯂꯛꯏꯕ ꯃꯥꯏꯀꯩꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯤꯗꯣ ꯍꯣꯡꯒꯠꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯤ ꯍꯣꯟꯕꯒꯤ ꯑꯋꯥꯕ ꯑꯃꯅꯦ ꯂꯣꯏꯅꯅ ꯏꯁꯤꯡꯒꯤ ꯐꯣꯔꯁꯇꯨꯒꯤ ꯉꯥꯛꯊꯣꯛꯅꯅꯕꯒꯤ ꯑꯃꯅꯦ ꯋꯥꯏꯗꯅꯀꯣ ꯏꯁꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯀꯣ ꯌꯦꯡꯉꯣ ꯏꯁꯇ꯭रीम ꯏꯟꯖꯤꯟ ꯄꯨꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯃꯗꯨ ꯖꯍꯥꯖꯇ ꯄꯥꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯖꯍꯥꯖ ꯃꯈꯜ ꯀꯌꯥ ꯁꯥꯔꯛꯂꯦꯅ ꯍꯥꯏꯕ ꯀꯣ ꯑꯆꯧ ꯑꯆꯧꯕ ꯖꯍꯥꯖꯁꯤꯡ ꯁꯥꯔꯛꯏꯁꯦ ꯀꯅꯥꯒꯤ ꯃꯇꯦꯡꯅꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯈꯨꯝꯗ ꯏꯁꯇ꯭रीम ꯏꯟꯖꯤꯟꯒꯤ ꯃꯇꯦꯡꯅꯅꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯧꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯆꯧ ꯑꯆꯧꯕ ꯏꯁꯤꯡ ꯂꯝꯕꯤꯗ ꯆꯠꯅꯅꯕꯒꯤ ꯖꯍꯥꯖ ꯁꯥꯔꯛꯏꯕꯁꯤ ꯀꯅꯥꯒꯤ ꯃꯇꯦꯡꯅꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯁꯇ꯭रीम ꯏꯟꯖꯤꯟꯒꯤ ꯃꯇꯦꯡꯅꯅꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯧꯕ ꯉꯁꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯆꯤꯟꯖꯥꯛꯁꯤꯡ ꯊꯥ ꯀꯌꯥ ꯏꯪꯍꯜꯂꯒ ꯃꯁꯥ ꯁꯣꯛꯍꯟꯗꯅ ꯄꯨꯕ ꯌꯥꯔꯦꯕ ꯅꯠꯇ꯭ꯔꯥ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯃꯄꯥꯜꯒꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯎꯟꯗ ꯍꯥꯞꯄꯒ ꯄꯨꯁꯜꯂꯛꯏ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯂꯣꯛꯑꯦ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯂꯣꯛꯑꯒ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯁꯦꯟꯇꯔꯗ ꯊꯝꯕ ꯀꯥꯟꯗ ꯍꯌꯦꯡ ꯐꯪꯉꯛꯇ꯭ꯔꯕ ꯃꯇꯝꯗ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯁꯦꯟꯇꯔꯗꯒꯤ ꯂꯧꯊꯣꯛꯑꯒ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯣ ꯌꯣꯟꯕ ꯂꯩꯕ ꯆꯥꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯅꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯉꯁꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯆꯤꯟꯖꯥꯛꯁꯤꯡ ꯊꯥ ꯀꯌꯥ ꯏꯪꯍꯜꯂꯒ ꯃꯁꯥ ꯁꯣꯛꯍꯟꯗꯅ ꯄꯨꯕ ꯌꯥꯔꯦꯅ ꯍꯥꯏꯁꯦ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯉꯥꯡꯁꯦ ꯂꯨꯝꯂꯕ ꯌꯣꯠꯀꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯦꯇ꯭ꯔꯣꯜꯅꯆꯤꯡꯕ ꯄꯣꯠꯂꯝ ꯀꯌꯥ ꯃꯍꯥꯗꯦꯁ ꯑꯃꯗꯒꯤ ꯃꯍꯥꯗꯦꯁ ꯑꯃ ꯇꯥꯅ ꯂꯥꯏꯅ ꯌꯧꯍꯟꯕ ꯉꯝꯂꯦꯕ ꯀꯣ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯖꯍꯥꯖ ꯄꯨꯔꯛꯄꯗꯒꯤ ꯑꯔꯨꯝꯕ ꯍꯥꯟꯅ ꯄꯨꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯗꯕ ꯑꯣꯏꯊꯣꯛꯑꯝꯗꯕ ꯄꯣꯠ ꯀꯌా ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ
ꯀꯣ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯁꯦ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜ ꯀꯦꯔꯣꯁꯤꯟꯅꯆꯤꯡꯕꯁꯤꯡꯁꯦ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯀꯧꯏꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯤꯗꯩꯗ ꯖꯍꯥꯖꯁꯤꯡꯁꯦ ꯃꯁꯤꯗꯩꯗ ꯍꯥꯞꯄꯒ ꯏꯔꯥꯏ ꯂꯥꯏꯅ ꯂꯩꯕꯥꯛ ꯑꯃꯗꯒꯤꯅ ꯂꯩꯕꯥꯛ ꯑꯃꯗ ꯄꯨꯅꯤꯡꯕ ꯂꯩꯕꯥꯛꯇ ꯄꯨꯕ ꯌꯥꯔꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯦ ꯃꯊꯪꯗ ꯑꯃꯨꯛ ꯄꯥꯔꯛꯀꯦꯀꯣ ꯃꯊꯪꯒꯤ ꯄꯦꯔꯥꯒ꯭ꯔꯥꯐꯇ ꯑꯇꯤꯌꯥꯗ ꯄꯥꯏꯕ ꯎꯆꯦꯛꯁꯤꯡꯒꯨꯝ ꯇꯥꯏꯕꯪ ꯃꯤꯁꯨ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯅꯤꯡꯈꯤ ꯀꯣ ꯑꯍꯥꯟꯕꯗ ꯕꯦꯂꯨꯟꯗ ꯒ꯭ꯌꯥꯁ ꯍꯥꯞꯆꯤꯟꯗꯨꯅ ꯃꯩ ꯆꯥꯛꯍꯜꯂꯒ ꯄꯥꯏꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯒꯗꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯍꯥꯟꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯇꯤꯌꯥꯗ ꯄꯥꯏꯅꯅꯕ ꯀꯔꯝꯅ ꯍꯣꯠꯅꯈꯤꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯧꯕꯀꯣ ꯕꯦꯂꯨꯟꯗ ꯒ꯭ꯌꯥꯁ ꯍꯥꯞꯆꯤꯟꯗꯨꯅ ꯃꯩ ꯆꯥꯛꯍꯜꯂꯒ ꯄꯥꯏꯅꯕ ꯍꯣꯠꯅꯈꯤꯑꯅ ꯈꯨꯝꯒꯗꯧꯕ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯑꯍꯥꯟꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯇꯤꯌꯥꯗ ꯄꯥꯏꯅꯅꯕ ꯃꯇꯧ ꯀꯔꯝꯅ ꯍꯣꯠꯅꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯕꯦꯂꯨꯟꯗ ꯒ꯭ꯌꯥꯁ ꯍꯥꯞꯆꯤꯟꯗꯨꯅ ꯃꯩ ꯆꯥꯛꯍꯜꯂꯒ ꯄꯥꯏꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯧꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯦ ꯃꯊꯪꯗ ꯑꯃꯨꯛ ꯄꯥꯔꯛꯀꯦ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯃꯊꯪꯗ ꯑꯃꯦꯔꯤꯀꯥꯒꯤ ꯔꯥꯏꯠ ꯃꯆꯤꯟ ꯃꯅꯥꯎꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯨꯊꯣꯛꯈꯤꯑꯕ ꯀꯣ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯅꯥꯅ ꯄꯨꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯒꯗꯤ ꯔꯥꯏꯠ ꯃꯆꯤꯟ ꯃꯅꯥꯎꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯨꯊꯣꯛꯈꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯅꯥꯅ ꯅꯣꯡꯊꯛꯇ ꯄꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟꯁꯦ ꯀꯅꯥꯅ ꯄꯨꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯒꯗꯤ ꯔꯥꯏꯠ ꯃꯆꯤꯟ ꯃꯅꯥꯎꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯨꯊꯣꯛꯈꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯧꯕ ꯄꯥꯔꯛꯀꯦꯀꯣ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯆꯥ ꯃꯆꯥ ꯁꯥꯔꯕꯁꯨ ꯃꯤ ꯑꯃ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯇꯣꯡꯕ ꯌꯥꯔꯝꯗꯦꯕ ꯀꯣ ꯑꯃꯨꯛꯀ ꯄꯥꯔꯛꯀꯦꯀꯣ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯆꯥ ꯃꯆꯥ ꯁꯥꯔꯕꯁꯨ ꯃꯤ ꯑꯃ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯇꯣꯡꯕ ꯌꯥꯔꯝꯗꯦꯕ ꯀꯣ ꯑꯍꯥꯟꯕꯗ ꯄꯨꯊꯣꯛꯄ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯡꯗꯨ ꯐꯤꯕꯝ ꯀꯔꯝ ꯇꯧꯔꯝꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯇꯣꯡꯕ ꯌꯥꯔꯝꯗꯦ ꯍꯥꯏꯗꯅ ꯈꯨꯝꯒꯗꯧꯕ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯉꯥꯡꯖꯥ ꯄꯦꯟꯁꯤꯜ ꯑꯃ ꯄꯥꯏꯔꯒ ꯑꯟꯗꯔꯂꯥꯏꯟ ꯐꯠ ꯇꯧꯁꯜꯂꯧꯀꯣ ꯑꯉꯥꯡꯖꯥ ꯍꯌꯦꯡ ꯄꯩꯈꯥꯗ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯀꯣꯏꯁꯟꯁꯤꯡꯗꯨꯅꯤꯀꯣ ꯁꯥꯔꯅ ꯍꯪꯉꯛꯏꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯍꯥꯟꯕꯗ ꯄꯨꯊꯣꯛꯄ ꯀꯣ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯑꯣꯔ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯀꯔꯝ ꯇꯧꯔꯝꯕꯒꯦ ꯍꯥꯏꯔꯒꯗꯤ ꯄꯥꯎꯈꯨꯝꯗ ꯃꯤ ꯑꯃ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯇꯣꯡꯕ ꯌꯥꯔꯝꯗꯦ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ ꯃꯊꯪꯗ ꯄꯪꯈꯥ ꯎꯪꯂꯒ ꯄꯥꯏꯕ ꯑꯆꯧꯕ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯡ ꯊꯣꯔꯛꯂꯦ ꯀꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯠ ꯆꯥꯛꯍꯜꯂꯒ ꯈꯣꯟꯖꯦꯜꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯄꯥꯏꯕ ꯉꯝꯕ ꯖꯦꯠ ꯄ꯭ꯂꯦꯟ ꯃꯈꯜ ꯀꯌꯥ ꯂꯩꯔꯦꯅ ꯈꯨꯝꯒꯗꯧꯀꯣ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯖꯦꯠ ꯄ꯭ꯂꯦꯟ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯄ꯭ꯂꯦꯟꯅꯣꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤꯅꯦ ꯁꯨꯃꯥꯏꯅ ꯈꯨꯝꯒꯗꯧꯕ ꯅꯨꯡꯁꯤꯠ ꯆꯥꯛꯍꯜꯂꯒ ꯀꯣ ꯈꯣꯟꯖꯦꯜꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯄꯥꯏꯕ ꯉꯝꯕ ꯀꯣ ꯄ꯭ꯂꯦꯟ ꯃꯈꯜꯕꯨ ꯑꯩꯈꯣꯏꯅ ꯖꯦꯠ ꯄ꯭ꯂꯦꯟ ꯀꯧꯏ ꯍꯥꯏꯗꯅ ꯈꯨꯝꯒꯗꯧꯕ ꯇꯥꯏꯀꯣ ꯑꯉꯥꯡꯁꯦ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯖꯦꯠ ꯄ꯭ꯂꯦꯟ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯟ ꯃꯈꯜꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯄ꯭ꯂꯦꯟꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯠ ꯆꯥꯛꯍꯜꯂꯒ ꯀꯣ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯅꯨꯡꯁꯤꯠ ꯆꯥꯛꯍꯜꯂꯒ ꯈꯣꯟꯖꯦꯜꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯄꯥꯏꯕ ꯉꯝꯕ ꯄ꯭ꯂꯦꯟꯕꯨ ꯑꯩꯈꯣꯏꯅ ꯖꯦꯠ ꯄ꯭ꯂꯦꯟ ꯍꯥꯏꯅ ꯈꯪꯅꯩꯑꯅ ꯈꯨꯝꯒꯗꯧꯕ ꯌꯥꯔꯦꯀꯣ ꯑꯉꯥꯡꯁꯦ ꯃꯈꯥ ꯑꯃꯨꯛ ꯄꯥꯊꯔꯛꯀꯦꯀꯣ ꯄ꯭ꯂꯦꯟꯁꯤꯡ ꯑꯁꯤꯗ ꯍꯦꯟꯅ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕ ꯏꯟꯖꯤꯟꯁꯤꯡ ꯀꯣ ꯍꯥꯞꯅꯔꯛꯂꯦ ꯍꯦꯟꯅ ꯍꯦꯟꯅ ꯋꯥꯡꯅ ꯄꯥꯏꯕ ꯉꯝꯅꯔꯛꯂꯦ ꯑꯦꯚꯔꯦꯖ ꯆꯤꯡꯗꯣꯜꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯡꯅ ꯄꯥꯏꯕ ꯉꯝꯂꯦ ꯀꯣ ꯑꯦꯚꯔꯦꯖ ꯆꯤꯡꯗꯣꯜ ꯈꯪꯉꯦꯀꯣ ꯑꯉꯥꯡꯖꯥ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯗꯣꯜꯅꯤꯀꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯗꯣꯜꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯎꯟ ꯑꯦꯚꯔꯦꯁ ꯀꯧꯏꯀꯣ ꯅꯦꯄꯥꯜꯗ ꯂꯩꯀꯣ ꯑꯉꯥꯡꯖꯥ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯆꯤꯡꯗꯣꯜꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯎꯟ ꯑꯦꯚꯔꯦꯁ ꯀꯧꯏ ꯃꯁꯤ ꯅꯦꯄꯥꯜꯗ ꯂꯩꯀꯣ ꯑꯉꯥꯡꯖꯥ ꯈꯪꯖꯜꯂꯨꯀꯣ ꯍꯥꯏꯔꯤꯕ ꯃꯥꯎꯟ ꯑꯦꯚꯔꯦꯁꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯀꯥꯈꯤꯕ ꯃꯤꯁꯛ ꯑꯅꯤꯗꯨꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯑꯉꯥꯡꯖꯥ
ꯇꯦꯟꯖꯤꯡ ꯅꯣꯔꯒꯦ ꯑꯃꯗꯤ ꯏꯠꯃꯨꯟ ꯍꯤꯂꯥꯔꯤ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯅꯤꯀꯣ ꯃꯥꯎꯟ ꯑꯦꯚꯔꯦꯁ ꯏꯍꯥꯟ ꯍꯥꯟꯅ ꯀꯥꯈꯤꯕꯁꯦ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯃꯥꯎꯟ ꯑꯦꯚꯔꯦꯁ ꯏꯍꯥꯟ ꯍꯥꯟꯅ ꯀꯥꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯇꯦꯟꯖꯤꯡ ꯅꯣꯔꯒꯦꯅꯦ ꯑꯗꯨꯒ ꯏꯠꯃꯨꯟ ꯍꯤꯂꯥꯔꯤꯅꯦ ꯃꯣꯏ ꯑꯅꯤꯁꯤꯅꯤꯀꯣ ꯃꯥꯎꯟ ꯑꯦꯚꯔꯦꯁꯏꯍꯥꯟ ꯍꯥꯟꯅ ꯀꯥꯈꯤꯁꯦ ꯑꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯡꯈ꯭ꯔꯕ ꯃꯥꯎꯟ ꯑꯦꯚꯔꯦꯁꯁꯦ ꯃꯁꯤꯗꯒꯤꯅꯦ ꯍꯦꯟꯅ ꯋꯥꯡꯅ ꯄꯥꯏꯕ ꯉꯝꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯂꯩꯔꯦꯕ ꯉꯁꯤꯗꯤ ꯌꯥꯏꯀꯣ ꯑꯉꯥꯡꯁꯥ ꯑꯃꯨꯛꯁꯨ ꯃꯈꯥ ꯄꯥꯔꯒꯦꯀꯣ ꯍꯦꯟꯅ ꯂꯨꯝꯕ ꯄꯣꯠꯁꯨ ꯄꯨꯕ ꯉꯝꯅꯔꯛꯂꯦ ꯀꯣ ꯋꯥꯡꯅꯁꯨ ꯄꯥꯏꯕ ꯉꯝꯃꯛꯄ ꯃꯤꯁꯨ ꯃꯌꯥꯝ ꯆꯜꯂꯛꯄ ꯂꯣꯏꯅꯅ ꯑꯔꯨꯝꯕ ꯄꯣꯠꯁꯨ ꯃꯌꯥꯝ ꯍꯥꯞꯄꯛꯄ ꯌꯥꯔꯛꯄ ꯑꯃꯨꯛꯇꯗ ꯃꯤ 500 ꯍꯦꯟꯅ ꯇꯣꯡꯕ ꯌꯥꯕ ꯖꯝꯕꯣ ꯖꯦꯠ ꯁꯥꯔꯛꯂꯦ ꯀꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯇꯗ ꯃꯤ 500 ꯍꯦꯟꯅ ꯇꯣꯡꯕ ꯌꯥꯕ ꯖꯝꯕꯣ ꯖꯦꯠ ꯁꯥꯔꯛꯂꯦꯕꯀꯣ ꯃꯤ 500 ꯍꯦꯟꯅ ꯁꯥꯕ ꯌꯥꯕ ꯖꯦꯠꯇꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦꯅ ꯍꯪꯉꯛꯄ ꯇꯥꯔꯒꯗꯤ ꯖꯝꯕꯣ ꯖꯦꯠ ꯍꯥꯏꯗꯅ ꯈꯨꯝꯒꯗꯧꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯌꯦꯡꯉꯣ ꯃꯊꯪꯗ ꯃꯤ ꯌꯥꯎꯔꯒ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 2,332 ꯐꯥꯎꯕ ꯌꯥꯡꯅ ꯄꯥꯏꯕ ꯉꯝꯕ ꯀꯟꯀꯣꯔꯗ ꯊꯣꯔꯛꯂꯦꯕꯀꯣ ꯀꯟꯀꯣꯔꯗꯁꯤꯅ ꯀꯣ ꯑꯃꯨꯛꯀ ꯄꯥꯔꯒꯦꯀꯣ ꯃꯤ ꯌꯥꯎꯔꯒ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 2,332 ꯐꯥꯎꯕ ꯌꯥꯡꯅ ꯄꯥꯏꯕ ꯉꯝꯕ ꯀꯟꯀꯣꯔꯗ ꯊꯣꯔꯛꯂꯦ ꯍꯥꯏꯒꯗꯣꯏꯕꯀꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯀꯟꯀꯣꯔꯗꯁꯤꯅ ꯀꯌꯥ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯕ ꯉꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯤꯂꯣꯃꯤꯇꯔ 2,332 ꯐꯥꯎꯕ ꯌꯥꯡꯅ ꯄꯥꯏꯕ ꯉꯝꯃꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯥ ꯃꯈꯥ ꯁꯨꯝ ꯄꯥꯊꯔꯛꯀꯦꯀꯣ ꯚꯥꯔꯠꯇꯒꯤ ꯏꯪꯂꯦꯟ ꯌꯧꯕꯗ ꯖꯍꯥꯖꯇ ꯅꯨꯃꯤꯠ 15 ꯔꯣꯝ ꯆꯪꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯇꯤꯌꯥꯒꯤ ꯂꯝꯕꯤꯗ ꯄꯨꯡ 15 ꯌꯧꯗꯅ ꯆꯪꯂꯦ ꯍꯥꯏꯒꯗꯕ ꯍꯌꯦꯡ ꯐꯤꯂꯝꯗ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯈꯪꯖꯜꯂꯣꯀꯣ ꯑꯗꯨꯝ ꯚꯥꯔꯠꯇꯒꯤ ꯏꯪꯂꯦꯟ ꯌꯧꯕꯗ ꯖꯍꯥꯖꯇ ꯅꯨꯃꯤꯠ 15 ꯔꯣꯝ ꯆꯪꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯇꯤꯌꯥꯒꯤ ꯂꯝꯕꯤꯗ ꯄꯨꯡ 15 ꯌꯧꯗꯅ ꯆꯪꯂꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯈꯥ ꯁꯨꯝ ꯄꯥꯔꯛꯀꯦ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯇꯥꯏꯕꯪ ꯃꯤ ꯃꯁꯥꯅ ꯆꯍꯤ ꯀꯌꯥ ꯋꯥꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄꯒꯤ ꯐꯣꯜ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄꯥꯝꯕꯩ ꯀꯌꯥ ꯑꯉꯛꯄ ꯐꯪꯅ ꯍꯣꯡꯂꯦ ꯍꯥꯏꯒꯗꯣꯏꯕꯀꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄꯥꯝꯕꯩ ꯑꯉꯛꯄ ꯐꯪꯅ ꯍꯣꯡꯂꯛꯂꯤꯕꯁꯦ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪ ꯃꯤ ꯃꯁꯥꯅ ꯆꯍꯤ ꯀꯌꯥ ꯋꯥꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄꯒꯤ ꯐꯣꯜ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄꯥꯝꯕꯩ ꯀꯌꯥ ꯑꯉꯛꯄ ꯐꯪꯅ ꯍꯣꯡꯂꯦ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯄꯥꯝꯕꯩꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯉꯁꯤ ꯆꯥꯎꯔꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯂꯩꯕ ꯂꯥꯞꯂꯕ ꯃꯐꯝꯁꯤꯡ ꯂꯩꯀꯥꯏ ꯑꯃꯠꯇꯒꯤ ꯃꯐꯝꯒꯨꯝ ꯏꯅꯛ ꯅꯛꯁꯤꯟꯅꯔꯦ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯥꯞꯂꯕ ꯃꯐꯝꯁꯤꯡꯁꯦ ꯀꯔꯤꯒꯤ ꯃꯇꯦꯡꯅ ꯅꯛꯁꯤꯟꯅꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯝꯕꯤ ꯊꯣꯡ ꯐꯒꯠꯂꯛꯄꯒꯤ ꯃꯇꯦꯡꯅ ꯅꯛꯁꯤꯟꯅꯍꯜꯂꯦ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯥ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯥꯞꯂꯕ ꯃꯐꯝꯁꯤꯡꯁꯦ ꯀꯔꯤꯒꯤ ꯃꯇꯦꯡꯅ ꯅꯛꯁꯤꯟꯅꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯝꯕꯤ ꯊꯣꯡ ꯐꯔꯛꯄꯒꯤ ꯃꯇꯦꯡꯅ ꯅꯛꯁꯤꯟꯅꯍꯜꯂꯦ ꯍꯥꯏꯒꯗꯣꯏꯕ ꯆꯥꯎꯈꯠꯂꯛꯄꯒꯤ ꯂꯝꯕꯤ ꯊꯣꯡ ꯐꯔꯛꯄꯒꯤ ꯃꯇꯦꯡꯅ ꯄꯥꯝꯕꯩꯁꯤꯡ ꯑꯁꯤꯅ ꯄꯥꯛ ꯁꯜꯂꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯂꯦ ꯄ꯭ꯔꯤꯊꯤꯕꯤ ꯑꯄꯨꯟꯕ ꯏꯃꯨꯡ ꯑꯃꯈꯛꯇꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯥ ꯑꯗꯨꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯄꯨꯟꯕꯁꯦ ꯏꯃꯨꯡ ꯑꯃꯈꯛꯇꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯤꯕꯁꯦ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯝꯕꯤ ꯊꯣꯡ ꯐꯔꯛꯄ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯦꯡꯅꯅꯤꯅ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯀꯩꯁꯨ ꯑꯗꯨꯝ ꯑꯔꯨꯕ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯝ ꯁꯥꯔꯅ ꯇꯥꯛꯈꯤꯕꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯃꯨꯟꯅ ꯇꯥꯔꯣ ꯑꯗꯨꯒ ꯅꯣꯏꯅ ꯁꯥꯅꯁꯨ ꯑꯃꯨꯛꯇꯪ ꯇꯧꯔꯣ ꯐꯖꯅ ꯄꯥꯊꯣꯛꯑꯣ ꯃꯊꯪꯒꯤ 10ꯁꯨꯕ ꯀ꯭ꯂꯥꯁꯇꯗꯤ ꯀꯣꯏꯁꯟ ꯑꯟꯁꯔ ꯅꯩꯅꯔꯁꯤꯀꯣ ꯑꯉꯥꯡꯁꯥ ꯀꯣꯏꯁꯟ ꯑꯟꯁꯔ ꯅꯩꯅꯔꯒ ꯑꯗꯨꯝ
ꯁꯥꯡꯅ ꯇꯥꯛꯄꯁꯤꯗꯩꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯒꯁꯨ ꯍꯌꯦꯡ ꯒꯨꯒꯜ ꯃꯤꯠꯇ ꯑꯗꯨꯝ ꯅꯣꯏꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯒꯗꯣ ꯑꯗꯨꯝ ꯍꯪꯉꯛꯑꯣꯀꯣ ꯑꯉꯥꯡꯁꯥ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯉꯥꯡꯁꯥ ꯊꯦꯡꯛꯁ